ꯑꯍꯥꯟꯕꯗ ꯂꯩꯀꯣꯟꯅꯨꯡꯗꯒꯤ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯑꯩꯍꯥꯛꯀꯤ ꯁꯩꯔꯦꯡ ꯃꯃꯤꯡ ꯂꯥꯛꯂꯕꯔꯥ ꯃꯦꯔꯥꯒꯤ ꯀꯨꯟꯊ꯭ꯔꯥꯅꯤ ꯄꯥꯟꯕ꯫ ꯂꯥꯛꯂꯕꯔꯥ ꯃꯦꯔꯥꯒꯤ ꯀꯨꯟꯊ꯭ꯔꯥꯅꯤ ꯄꯥꯟꯕ ꯊꯥꯁꯤꯒꯤ ꯑꯃꯝꯕ ꯑꯍꯤꯡ꯫ ꯉꯁꯤꯒꯤ ꯊꯥꯎꯃꯩ ꯃꯩꯔꯥ ꯄꯔꯦꯡꯒꯤ ꯍꯔꯥꯎ ꯇꯌꯥꯝꯕ ꯃꯩꯉꯥꯜ ꯃꯔꯛꯇ ꯑꯩꯒꯤ ꯂꯦꯝꯍꯧꯔꯤꯕ ꯄꯨꯟꯁꯤ ꯈꯣꯡꯆꯠꯇ ꯑꯃꯨꯛ ꯍꯟꯅ ꯎꯅꯔꯣꯏꯗꯕꯤ ꯃꯥꯕꯨ ꯑꯃꯨꯛ ꯍꯟꯅ ꯅꯤꯡꯁꯤꯡꯍꯟꯗꯨꯅ ꯊꯃꯣꯏꯕꯨ ꯆꯩꯅꯥ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯄꯤꯔꯒꯦꯔꯥ꯫ ꯇꯞꯂꯤ ꯇꯞꯂꯤ ꯇꯥꯔꯛꯂꯤꯕ ꯅꯣꯡꯖꯨꯅ ꯅꯤꯡꯊꯤꯔꯕꯤ ꯃꯩꯉꯥꯟꯕꯨ ꯏꯀꯥꯏꯕ ꯄꯤꯔꯕꯗ ꯏꯕꯥꯅꯤꯅ ꯂꯣꯟꯅ ꯃꯤꯡꯃꯥꯟꯅꯕꯤ ꯂꯩꯀꯣꯟꯗ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯊꯦꯡꯅꯗꯨꯅ ꯁꯛꯈꯪꯅꯈꯤꯕ ꯃꯤꯅꯣꯛ ꯅꯣꯛꯆꯈꯤꯕ ꯁꯅꯥꯔꯩꯒꯤ ꯃꯤꯅꯣꯛꯄꯨ ꯍꯟꯖꯤꯟ ꯍꯟꯖꯤൻ ꯊꯃꯣꯏꯒꯤ ꯃꯤꯠꯇ ꯎꯍꯟꯗꯨꯅ ꯑꯩꯒꯤ ꯋꯥꯈꯜꯕꯨ ꯇꯥꯁꯣꯟꯅ ꯊꯤꯜꯂꯒꯦꯔꯥ꯫ ꯑꯍꯤꯡꯅ ꯊꯦꯡꯂꯛꯂꯕ ꯉꯥꯜꯂꯝꯕ ꯃꯩꯔꯥ ꯄꯔꯦꯡꯅ ꯃꯨꯠꯂꯤ ꯃꯨꯠꯂꯤ ꯃꯃꯤ ꯁꯥꯝꯂꯛꯂꯕ ꯃꯤꯅ ꯆꯤꯛꯂꯕ ꯑꯃꯝꯕ ꯀꯥ ꯃꯅꯨꯡꯗ ꯃꯇꯝꯗꯨꯒꯤ ꯏꯕꯥꯅꯤꯒꯤ ꯑꯍꯥꯟꯕ ꯅꯨꯡꯁꯤꯅꯕꯒꯤ ꯅꯨꯡꯁꯤ ꯋꯥꯔꯤꯅ ꯁꯥꯡꯂꯕ ꯊꯥꯁꯤꯒꯤ ꯑꯍꯤꯡꯗꯣ ꯃꯤꯀꯨꯞꯇ ꯂꯣꯏꯈꯤꯕꯕꯨ ꯀꯥꯎꯍꯟꯗꯅ ꯆꯩꯊꯦꯡ ꯆꯩꯅꯥ ꯂꯥꯛꯐꯝ ꯅꯥꯏꯗꯅ ꯉꯁꯤꯁꯨ ꯑꯁꯨꯃꯛ ꯃꯩꯋꯥꯏꯔꯒ ꯑꯩꯕꯨ ꯀꯥꯏꯅꯕꯒꯤ ꯄꯤꯔꯥꯡ ꯀꯪꯗꯨꯅ ꯁꯤꯟꯊꯍꯜꯂꯒꯦꯔꯥ꯫ ꯑꯍꯥꯟꯕ ꯁꯩꯔꯦꯡ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯑꯅꯤꯁꯨꯕ ꯁꯩꯔꯦꯡ꯫ ꯁꯩꯔꯦꯡꯒꯤ ꯃꯃꯤꯡ ꯂꯣꯏꯁꯤꯟꯍꯧꯗ꯭ꯔꯕ ꯏꯕꯥꯅꯤꯒꯤ ꯋꯥꯔꯤ꯫ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯁꯖꯤꯛꯅ ꯊꯣꯔꯛꯄꯗ ꯂꯣꯏꯁꯤꯟꯍꯧꯗ꯭ꯔꯕ ꯏꯕꯥꯅꯤꯒꯤ ꯋꯥꯔꯤꯗꯨ ꯄꯨꯟꯁꯤꯁꯤꯃꯒꯤ ꯅꯨꯡꯁꯤ ꯋꯥꯔꯤ ꯑꯣꯏꯔꯅꯤ꯫ ꯊꯃꯣꯏ ꯆꯦꯅꯥꯁꯨ ꯑꯃꯨꯛ ꯍꯟꯅ ꯍꯥꯡꯂꯔꯣꯏ꯫ ꯍꯜꯂꯛꯂꯔꯣꯏꯀꯣ ꯑꯍꯤꯡꯗꯨꯒꯤ ꯅꯨꯡꯁꯤꯅꯕꯗꯣ ꯈꯜꯂꯨꯕꯗ ꯎꯔꯤ ꯏꯃꯤꯠꯁꯤꯅ ꯉꯁꯤꯒꯨꯝ꯫ ꯀꯨꯏꯔ ꯀꯨꯏꯔꯒ ꯃꯈꯣꯟ ꯊꯣꯛꯅ ꯀꯞꯂꯛꯏ ꯇꯥꯛꯐꯝ ꯈꯪꯗ ꯆꯩꯅꯥ ꯐꯥꯎꯔꯛꯂꯤ꯫ ꯆꯩꯅꯥꯁꯤ ꯈꯥꯡꯂꯒ ꯅꯨꯡꯁꯤꯕꯁꯨ ꯍꯦꯟꯒꯠꯂꯛꯏ꯫ ꯅꯪꯒꯤ ꯅꯇꯥꯠꯀꯤ ꯅꯨꯡꯁꯤ ꯋꯥꯍꯩꯅ ꯊꯃꯣꯏꯗ ꯀꯌꯥꯔꯛ ꯏꯈꯤꯕ ꯃꯌꯦꯛꯇꯣ ꯁꯨꯔ ꯌꯥꯎꯗꯕꯅ ꯅꯣꯡꯃꯇꯁꯨ ꯉꯪꯂꯔꯣꯏꯀꯣ꯫ ꯄꯣꯛꯉꯝꯗꯕ ꯏꯄꯣꯛꯀꯤ ꯐꯪꯂꯤꯕ ꯅꯨꯡꯁꯤꯕ ꯑꯩꯒꯤ ꯅꯨꯡꯁꯤꯕꯒꯤ ꯂꯝꯕꯤ ꯑꯣꯏꯈ꯭ꯔꯅꯤꯀꯣ꯫ ꯑꯩꯒꯤ ꯁꯩꯔꯦꯡ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯑꯍꯨꯝꯁꯨꯕꯗ ꯋꯥꯔꯤ ꯃꯆꯥꯒꯤ ꯃꯃꯤꯡ ꯊꯋꯥꯏꯅꯗꯤ ꯇꯦꯡꯊꯥꯍꯧꯔꯤ꯫ ꯑꯦꯂꯟ ꯑꯃꯁꯨꯡ ꯅꯥꯏꯂꯤꯂꯤꯌꯨ ꯑꯣꯖꯥ ꯈꯣꯃꯩꯒꯤ ꯇꯪ ꯇꯥꯕ ꯄꯥꯎ ꯑꯃ ꯈꯪꯗꯕꯁꯤ ꯌꯥꯝꯅ ꯋꯥꯏ꯫ ꯃꯍꯥꯛꯀꯤ ꯐꯣꯟꯗ ꯃꯦꯁꯦꯖ ꯊꯥꯔꯕꯁꯨ ꯔꯤꯁꯤꯞꯇꯤ ꯇꯧꯏ ꯍꯥꯏꯕꯕꯨ ꯔꯤꯄ꯭ꯂꯥꯏꯗꯤ ꯈꯛ ꯇꯧꯔꯛꯇꯦ꯫ ꯃꯁꯤꯗꯅꯤ ꯃꯈꯣꯏꯅ ꯊꯣꯏꯅ ꯍꯦꯟꯅ ꯅꯤꯡꯁꯥ ꯊꯤꯖꯔꯤꯕꯁꯤ꯫ ꯅꯥꯏꯂꯤꯂꯤꯌꯨꯗꯤ ꯋꯥꯈꯜꯗ ꯃꯑꯣꯟ ꯈꯟꯖꯩ꯫ ꯃꯍꯧꯁꯥ ꯁꯛꯈꯪꯅꯗꯨꯅ ꯆꯝꯊꯣꯛꯅꯔꯝꯂꯕꯗꯤ ꯑꯋꯥꯕꯁꯤ ꯐꯪꯂꯝꯂꯣꯏꯀꯣ꯫ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯋꯥꯔꯤꯕꯁꯤ ꯋꯥꯔꯝꯂꯣꯏ꯫ ꯈꯨꯟꯒꯤ ꯅꯍꯥꯔꯣꯟꯗ ꯍꯪꯂꯨꯔꯕꯁꯨ ꯑꯁꯦꯡꯕ ꯃꯔꯤ ꯃꯈꯣꯡ ꯐꯪꯗꯦ ꯈꯪꯕꯁꯨ ꯉꯝꯗꯦ꯫ ꯅꯥꯏꯂꯤꯂꯤꯌꯨ ꯑꯦꯂꯟ ꯊꯕꯛ ꯁꯨꯐꯝ ꯅꯣꯝꯐꯝ ꯀꯔꯤꯃꯠꯇ ꯈꯪꯗ꯭ꯔꯦ꯫ ꯃꯇꯝ ꯄꯨꯝꯕꯗ ꯑꯣꯖꯥ ꯈꯣꯃꯩꯒꯤ ꯋꯥꯈꯜꯗ ꯐꯨꯃꯪꯅꯔꯦ꯫ ꯃꯇꯩ ꯃꯅꯥꯎ ꯇꯥꯟꯅꯔꯦ ꯑꯩꯈꯣꯏ ꯑꯁꯨꯝꯅ ꯂꯩꯕꯁꯤ ꯀꯥꯟꯅꯔꯔꯣꯏ꯫ ꯑꯣꯖꯥ ꯈꯣꯃꯩꯒꯤ ꯌꯨꯝꯗ ꯆꯠꯂꯁꯤ꯫ ꯀꯔꯤꯅꯣ ꯄꯨꯕ ꯌꯥꯕ ꯃꯅꯥ ꯃꯁꯤꯡ ꯏꯪꯈꯣꯜꯒꯤ ꯃꯅꯥ ꯃꯁꯤꯡ ꯄꯨꯔꯁꯤ ꯂꯣꯏꯁꯤꯜꯂꯣ ꯑꯩꯈꯣꯏꯅꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯗꯤ ꯂꯩꯔꯛꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅꯤ ꯖꯤꯔꯤꯕꯥꯝꯗ ꯄꯟꯊꯗꯨꯅ ꯂꯥꯛꯏ꯫ ꯖꯤꯔꯤ ꯌꯧꯔꯛꯄ ꯑꯣꯖꯥ ꯈꯣꯃꯩ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯔꯦ꯫ ꯅꯥꯏꯂꯤꯂꯤꯌꯨ ꯈꯨꯗꯛꯇ ꯃꯥꯒꯤ ꯊꯃꯣꯏꯗ ꯕ꯭ꯔꯖꯅ ꯇꯥꯕꯒꯨꯝ ꯀꯥꯏꯈꯤ ꯃꯥꯒꯤ ꯊꯃꯣꯏ꯫ ꯀꯞꯆꯈꯤ ꯀꯅꯥ ꯈꯪꯗꯅ ꯊꯃꯣꯏꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯥꯁꯣꯟꯅ ꯊꯤꯟꯗꯠꯈꯤ꯫ ꯑꯍꯣꯕ ꯃꯈꯨꯜ ꯑꯃꯒꯨꯝ ꯍꯥꯡꯕꯗ ꯑꯩꯈꯣꯏꯅꯗꯨꯝ ꯃꯩꯁꯥ ꯀꯥ ꯍꯦꯟꯅ ꯂꯥꯡꯍꯜꯂꯤ꯫ ꯅꯥꯏꯂꯤꯂꯤꯌꯨ ꯑꯦꯂꯟꯗ ꯈꯣꯟꯖꯦꯜ ꯇꯞꯅ ꯌꯨꯝꯗ ꯍꯜꯂꯁꯤ ꯍꯥꯏꯔꯛꯈꯤ꯫ ꯀꯔꯤ ꯇꯧꯔꯒꯅꯤ ꯃꯍꯥꯛ ꯂꯩꯇ꯭ꯔꯕꯗꯤ ꯃꯍꯥꯛ ꯌꯥꯎꯗ꯭ꯔꯕꯗ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯁꯨ ꯀꯅꯥꯅ ꯈꯪꯕꯤꯒꯅꯤ ꯎꯕꯤꯒꯅꯤ꯫ ꯑꯦꯂꯟꯅ ꯅꯪꯅ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕꯗꯨ ꯀꯔꯤꯒꯤꯅꯣ? ꯍꯧꯖꯤꯛ ꯃꯍꯥꯛꯀꯤ ꯑꯋꯥꯕꯁꯤ ꯑꯩꯈꯣꯏꯅ ꯁꯔꯨꯛ ꯌꯥꯔꯕꯗꯤ ꯏꯁꯣꯔ ꯑꯃꯗꯤ ꯃꯤꯌꯥꯝꯅ ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤꯒꯅꯤ꯫ ꯅꯍꯥꯛꯄꯨꯁꯨ ꯑꯋꯥꯐꯝꯗꯒꯤ ꯏꯁꯣꯔꯅ ꯊꯧꯖꯥꯟꯕꯤꯒꯅꯤ꯫ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯈ꯭ꯔꯤꯁꯇꯥꯟꯅꯤ ꯃꯈꯣꯏꯅ ꯃꯩꯇꯩꯅꯤ ꯀꯔꯝꯅ ꯆꯪꯒꯅꯤ? ꯅꯥꯏꯂꯤꯂꯤꯌꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯦꯂꯟꯅ ꯄꯨꯝꯅꯃꯛ ꯏꯁꯣꯔꯅ ꯊꯧꯖꯥꯟꯕꯤꯒꯅꯤ꯫ ꯅꯪꯁꯨ ꯌꯥꯎꯔꯤꯕꯁꯤꯗꯤ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯑꯣꯇꯣꯗ ꯀꯥꯈꯠꯂꯨ꯫ ꯅꯥꯏꯂꯤꯂꯤꯌꯨ ꯄꯤꯔꯥꯡꯒꯤ ꯏꯄꯥꯛꯇ ꯊꯨꯝꯍꯜꯂꯕ ꯃꯤꯁꯅꯥ ꯑꯅꯤꯒ ꯂꯣꯏꯅꯅ ꯇꯞꯅ ꯇꯞꯅ ꯑꯣꯖꯥ ꯈꯣꯃꯩ ꯌꯥꯎꯗ꯭ꯔꯕ ꯍꯥꯡꯂꯕ ꯀꯣꯟꯊꯣꯡ ꯃꯌꯥꯗ ꯌꯧꯔꯛꯏ꯫ ꯑꯣꯖꯥ ꯈꯣꯃꯩꯒꯤ ꯀꯣꯟꯊꯣꯡꯗ ꯅꯥꯏꯂꯤꯂꯤꯌꯨꯒ ꯑꯦꯂꯟꯒ ꯆꯪꯂꯛꯄꯗꯨ ꯃꯆꯥ ꯑꯅꯤꯅ ꯕꯕꯥ ꯂꯥꯛꯑꯣ ꯅꯪꯕꯨ ꯑꯃꯨꯛꯇ ꯍꯜꯂꯛꯈꯣ ꯕꯕꯥ ꯅꯪꯒꯤ ꯃꯔꯨꯞ ꯃꯄꯤꯖꯥ ꯕꯕꯥꯅ ꯈꯪꯅꯔꯝꯕ ꯎꯅꯔꯝꯕ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕ ꯀꯌꯥ ꯅꯪꯕꯨ ꯊꯤꯔꯛꯂꯦ꯫ ꯑꯩꯈꯣꯏꯅ ꯀꯔꯝꯅ ꯕꯕꯥ ꯌꯥꯎꯗꯨꯅ ꯃꯈꯣꯏꯒꯤ ꯁꯦꯕꯥ ꯇꯧꯔꯁꯤꯒꯦ? ꯃꯆꯥ ꯑꯅꯤꯒꯤ ꯅꯤꯡꯉꯝꯗ꯭ꯔꯕ ꯇꯦꯡꯊꯥꯈꯣꯟ ꯇꯥꯕꯗ ꯈꯣꯃꯩꯒꯤ ꯅꯨꯄꯤ ꯊꯃꯣꯏ ꯄꯨꯕ ꯉꯝꯗꯗꯨꯅ ꯃꯄꯨꯔꯣꯏꯕ ꯀꯧꯔꯨꯗꯨꯅ ꯀꯞꯂꯛꯏ꯫ ꯑꯁꯨꯛ ꯀꯨꯏꯅ ꯊꯤꯡꯗꯨꯅ ꯊꯝꯂꯝꯕ ꯊꯃꯣꯏꯒꯤ ꯄꯜ ꯅꯤꯡꯈꯥꯏꯔꯛꯂꯦ꯫ ꯀꯅꯥꯅ ꯊꯤꯡꯕꯤꯒꯅꯤ ꯃꯇꯝꯅ ꯂꯥꯛꯂꯕꯗ? ꯆꯤꯝꯕꯥꯟ ꯑꯅꯤꯅ ꯁꯛ ꯎꯅꯅ ꯍꯥꯏꯗꯣꯛꯈꯤꯗ꯭ꯔꯕꯁꯨ ꯅꯨꯡꯁꯤꯕ ꯃꯇꯝ ꯆꯍꯤ ꯂꯩꯇꯦ꯫ ꯅꯨꯡꯁꯤꯔꯕꯗꯤ ꯊꯃꯣꯏ ꯃꯁꯛ ꯈꯪꯅꯩ꯫ ꯑꯆꯧꯕ ꯑꯄꯤꯛꯄ ꯈꯥꯏꯗꯅ
ꯏꯄꯥꯛ ꯇꯝꯅ ꯏꯁꯤꯡꯅ ꯆꯦꯟꯊꯩ ꯄꯟꯊꯨꯡ ꯇꯝꯅ ꯄꯟꯊꯨꯡꯖꯧ ꯉꯝꯗ꯭ꯔꯕꯁꯨ ꯆꯦꯟꯊꯕꯗꯤ ꯈꯛ ꯂꯦꯞꯇꯦ ꯈꯥꯝꯕꯤꯅꯕ ꯊꯤꯡꯕꯤꯅꯕ ꯌꯥꯎꯗ꯭ꯔꯤ ꯉꯁꯤꯗꯤ ꯆꯠꯅꯕꯤꯒꯤ ꯁꯃꯥꯖꯀꯤ ꯄꯟ ꯊꯨꯗꯦꯛꯅ ꯇꯦꯡꯊꯥꯔꯛꯏ ꯂꯩꯂꯤꯂꯤꯌꯨꯒꯤ ꯇꯦꯡꯊꯥꯖꯕ ꯑꯇꯥꯕꯅ ꯑꯎꯕꯅ ꯊꯃꯣꯏ ꯁꯣꯛꯈꯤ ꯀꯞꯇꯕ ꯀꯅꯥꯁꯨ ꯌꯥꯎꯈꯤꯗ꯭ꯔꯦ ꯄꯨꯝꯅꯃꯛ ꯑꯄꯦꯟ ꯄꯦꯟꯗ ꯐꯣꯡꯗꯣꯛꯅꯗꯨꯅ ꯏꯃꯨꯡ ꯑꯃꯒꯤ ꯃꯤꯒꯨꯝ ꯍꯌꯦꯡꯒꯤ ꯁꯍꯔꯗꯒꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯄꯨꯝꯅꯃꯛ ꯇꯥꯟꯅꯃꯤꯟꯅꯔꯦ ꯅꯣꯡꯉꯥꯜꯂꯦ ꯈꯣꯃꯩꯒꯤ ꯁꯍꯔꯗ ꯄꯥꯡꯊꯣꯛꯃꯤꯟꯅꯔꯦ ꯄꯨꯝꯅꯃꯛ ꯅꯨꯡꯉꯥꯏꯇꯅ ꯊꯋꯥꯏ ꯄꯦꯟꯖꯗꯅ ꯂꯣꯏꯈ꯭ꯔꯦ ꯂꯩꯂꯤꯂꯤꯌꯨ ꯑꯦꯂꯟꯁꯨ ꯈꯣꯃꯩꯒꯤ ꯌꯨꯝꯒꯤ ꯃꯤꯁꯤꯡ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯀꯥꯏꯅꯃꯤꯟꯅꯔꯦ ꯂꯩꯂꯤꯂꯤꯌꯨ ꯊꯃꯣꯏꯅꯨꯡꯗ ꯃꯩꯒꯤ ꯁꯤꯡ ꯄꯨꯗꯨꯅ ꯃꯄꯣꯛꯁꯤꯡ ꯁꯤꯃꯒꯤ ꯊꯥꯡꯗꯕ ꯉꯝꯗꯅ ꯄꯨꯔꯒ ꯑꯁꯨꯃꯛ ꯆꯠꯈ꯭ꯔꯦ ꯃꯌꯨꯝ ꯂꯝꯗꯝ ꯆꯤꯡꯂꯩꯕꯥꯛ ꯌꯧꯔꯦ ꯃꯍꯧꯁꯥꯒꯨꯝꯕ ꯋꯥꯈꯜ ꯍꯟꯖꯤꯟꯕ ꯉꯝꯈꯤꯗꯦ ꯈꯣꯃꯩꯒꯤ ꯋꯥꯈꯜꯗ ꯈꯟꯕꯗ ꯃꯆꯥ ꯃꯋꯥ ꯈꯟꯗꯃꯈꯩ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯍꯧꯈꯤ ꯃꯇꯝ ꯄꯨꯝꯕꯗ ꯅꯧꯔꯤꯉꯩ ꯃꯇꯝꯗ ꯈꯣꯃꯩ ꯃꯈꯣꯏꯅꯤꯅ ꯏꯅꯈꯤꯕ ꯃꯦꯁꯦꯖꯀꯤ ꯃꯔꯣꯟꯁꯤꯡ ꯂꯣꯏꯅꯅ ꯃꯃꯤꯠꯇ ꯑꯃꯃꯝꯇ ꯎꯔꯛꯈꯤ ꯍꯧꯈꯤꯕ ꯋꯥꯈꯜꯅ ꯐꯅ ꯀꯟꯅ ꯀꯞꯆꯅ ꯍꯧꯈ꯭ꯔꯕꯁꯨ ꯄꯦꯟꯖꯗ꯭ꯔꯕ ꯋꯥꯈꯜ ꯄꯨꯛꯅꯤꯡ ꯂꯥꯛꯁꯤꯟꯕ ꯉꯝꯗ꯭ꯔꯕꯗ ꯂꯩꯂꯤꯂꯤꯌꯨ ꯑꯉꯥꯎꯕ ꯍꯥꯏꯕꯗꯨꯒ ꯄꯥꯡꯈꯛ ꯆꯞ ꯃꯥꯟꯅꯅ ꯑꯣꯏꯈꯤ ꯃꯍꯥꯛ ꯃꯈꯣꯡꯅ ꯄꯨꯕ ꯃꯥꯏꯀꯩꯗ ꯆꯠꯈꯤꯗꯨꯅ ꯏꯁꯤꯡ ꯏꯄꯥꯛꯇ ꯇꯥꯁꯤꯟꯗꯨꯅ ꯏꯔꯣꯏꯕ ꯉꯝꯗꯅ ꯁꯤꯈꯤ ꯑꯦꯂꯟ ꯑꯣꯖꯥ ꯈꯣꯃꯩ ꯂꯩꯈꯤꯗꯕꯒꯤ ꯑꯋꯥꯕ ꯃꯊꯛꯇ ꯑꯃꯨꯛ ꯑꯋꯥꯕ ꯅꯪꯂꯦ ꯄꯤꯛꯂꯤꯕ ꯃꯆꯥ ꯑꯅꯤꯒ ꯂꯣꯏꯅꯅ ꯃꯃꯥꯒꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯍꯛꯆꯥꯡꯕꯨ ꯈꯨꯟꯒꯤ ꯃꯤꯑꯣꯏ ꯀꯌꯥꯒ ꯂꯣꯏꯅꯅ ꯂꯩꯔꯣꯟ ꯆꯟꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯊꯃꯣꯏ ꯁꯣꯛꯅ ꯇꯪꯊꯥꯗꯨꯅ ꯑꯣꯖꯥ ꯈꯣꯃꯩꯒꯤ ꯅꯨꯄꯤꯒ ꯃꯆꯥꯒ ꯆꯪꯂꯛꯏ ꯇꯤꯜꯂꯤꯕ ꯈꯨꯟꯒꯤ ꯃꯤꯌꯥꯝ ꯀꯞꯇꯕ ꯌꯥꯎꯈꯤꯗ꯭ꯔꯦ ꯂꯣꯏꯅꯅ ꯉꯛꯆꯥꯅꯈꯤ ꯀꯞꯅ ꯇꯦꯡꯊꯥꯕꯇꯅ ꯃꯤꯌꯥꯝꯒꯤ ꯊꯃꯣꯏ ꯈꯣꯃꯩꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥꯁꯤꯡꯅ ꯊꯨꯒꯥꯏꯈꯤ ꯍꯦ ꯏꯁꯣꯔ ꯅꯪꯒꯤ ꯀꯔꯝꯕ ꯅꯣꯡꯗꯝꯅꯣ ꯇꯥꯍꯩꯗꯕ ꯎꯍꯩꯗꯕ ꯉꯥꯛꯇ ꯎꯔꯦ ꯇꯥꯔꯦ ꯈꯣꯃꯩꯒꯤ ꯅꯨꯄꯤꯅ ꯏꯅꯥꯎ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯏꯆꯥꯁꯤꯡ ꯉꯁꯤ ꯂꯥꯛꯄꯅꯤ ꯌꯨꯝꯗ ꯆꯠꯁꯤ ꯏꯆꯥꯒꯤ ꯏꯅꯥꯎꯒꯤ ꯅꯆꯦꯅ ꯄꯨꯔꯛꯂꯤꯕꯁꯤ ꯊꯃꯣꯏ ꯄꯦꯟꯗꯦꯀꯣ ꯀꯔꯤ ꯇꯧꯔꯒꯅꯤ ꯍꯧꯖꯤꯛ ꯊꯣꯛꯈ꯭ꯔꯕꯗꯤ ꯊꯣꯛꯈ꯭ꯔꯦ ꯑꯩꯈꯣꯏ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯗꯕ ꯌꯥꯗꯦ ꯑꯩꯍꯥꯛꯁꯨ ꯅꯪꯒꯤꯁꯤꯗ ꯏꯆꯥꯁꯤꯡꯒ ꯂꯣꯏꯅꯅ ꯂꯩꯃꯤꯟꯅꯒꯦ ꯑꯦꯂꯟ ꯑꯣꯖꯥ ꯈꯣꯃꯩ ꯅꯨꯄꯤꯒꯤ ꯅꯨꯡꯁꯤꯔꯕ ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯕꯗ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯈꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯍꯥꯛꯀꯤ ꯅꯨꯄꯤꯕꯨ ꯀꯧꯔꯒ ꯀꯞꯆꯔꯤ ꯀꯞꯀꯅꯨ ꯈꯣꯃꯩ ꯅꯨꯄꯤꯅ ꯑꯩꯁꯨ ꯊꯃꯣꯏꯁꯨ ꯄꯨꯕ ꯉꯝꯗ꯭ꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯆꯥꯎꯔ ꯁꯥꯡꯂꯕ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ 3 ꯑꯃꯗꯤ ꯅꯨꯄꯤ ꯃꯆꯥ 2 ꯈꯣꯃꯩ ꯅꯨꯄꯤꯅ ꯃꯊꯥꯗ ꯆꯤꯖꯦꯠ ꯀꯣꯜꯂꯗꯨꯅ ꯑꯩꯈꯣꯏ ꯆꯤꯡꯇꯝ ꯑꯃꯠꯇꯅꯤ ꯑꯩꯅ ꯉꯁꯤꯗꯒꯤ ꯑꯉꯥꯡ ꯑꯅꯤꯁꯤꯒꯤ ꯃꯃꯥꯅꯤ ꯍꯥꯏꯗꯨꯅ ꯑꯉꯥꯡꯁꯤꯡꯕꯨ ꯍꯟꯅ ꯅꯨꯡꯁꯤꯅ ꯆꯨꯞꯄꯤꯗꯨꯅ ꯀꯣꯟꯕꯤꯔꯝꯃꯤ ꯑꯩꯍꯥꯛꯀꯤ ꯋꯥꯔꯤ ꯃꯆꯥ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯇꯥꯕꯤꯔꯤꯁꯤꯡꯕꯨ ꯑꯃꯨꯛ ꯍꯟꯅ ꯂꯩꯀꯣꯟꯅꯨꯡꯗꯒꯤ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ